Tuminna Leiba Chumloi Louge Khalliba Lamsi Chingdagini Khangminnasi Pawasi Pandam Pausegi editorial column dagi lakhwatchabane Manipur gi tha taraga mapan helaklaba irangi matangda India gi Union Home Minister gi warol da pankhiba wafam singi matangda state asigi miyamna tongan ba wafam kaya muk thamduna nainaningai oibana maram oiraga lamdam asigi yellow purup singda hena nungnang ningai gi maram oirakpagum tawrakle nakal amaromda Manipur gi ngasigi lainga kasina India lainga ki hauji Prime Minister Narendra Modi amadi Union Home Minister Amit Shah bu awang ba thakta thangatlaga thagatpasu leptri haiba yai Manipur gi taraga nithoi suba Assembly lainga ki mamangdagi state asida kuki laloba singa su tawnakhibani haibasi amukhana palludrabasu state asigi miyamna ikhangda khangnare lamdam asigi yellow misingna khanagadaba maruoiba hiram sing punna khanaraga achetpa phirep amagi makhada state asigi apunbagi saktamda singnaragliba sing pumnamak thengnaminabagi matam oirabani haibasisu lamdam asigi CSO singna hena khangnaravane maramdi ningsingba thoktraba matamdagi leiminaraglaba lamdam asigi yellow phurup singda atamdana singnaraglaba matam asida Mitai sing khaktada Manipur kananaba thadokpa chumgadaba mande haujik ahanbada mitai singda landaraga kuki zo singi tonganba lamdam ama semnaba honariba sigi maram Manipur gi yellow mi chingmi tami singna kupna thirakpada Manipur gi tampaki lamdagi kuki zo singi lam logi haiba natti haibasi lamdam asigi yellow mi mitai chingmi tami singna ikhangda khangnaraba maramna yellow mi Manipur gi chingmi singi lamda haibade state asigi saruk ayamba kuki singi oigi hairakadobagi mami chawna tadunu leire Nakal amaromda nauna Manipurda nomadic tribe oina lakpa kuki zo singna nampuda sahili sing kayagi mamangdagi khundaduna leraglaba Manipur kaudringaidagi ipa ipu laiwaikraba chingmi tami singi lamdam oina leraglaba Manipur asida makhoina aranba pambai sizinaraga tonganba makhoigi lamdam ama launaba honariba asida ngasigi lamdam asigi tami mitai singda ngakta inthokpham thokpra haibagi wafam kaya amuk wahang oina hangnarakle adubu haukibana haukiba oirabasu haujik Manipur gi yellow phurup singi chiraba tanja asida Kuki singi aranba thaurangna lamdam asigi apunbagi saktamda singnaragliba ase yellow phurup singmi tami amata waina punsillaga laiwaikraba ipa ipu singna thambiramba iramdam ngasigi Manipur kanminadaba yade haibagi poram yatminabagi matam oire khangminnasi hoi amaromda mapan thongna phongna wafam kaya thamdrabasu kuki gi lalasi ahanbada mitaida landaraga akonbada yellow mi Manipur gi chingmi singi lammun gi haibani haibasi ngasigi lamdam asigi yellow mi chingmi singna ikhangda khangnare Maram aduna ngasigi India lainga ki aronba agenda amagi makhada chatharakpa manba thawong kaya gi manungda kuki singbu chautha tharaga thamlaga mitai singda tha taraga mapan hena landa hanba manbagi thawong sing ase thenglabasu thengna state asigi yellow phurup khudingmaki apunbali ching amagi makhada India lainga ta lamdam asida mahausa gi phibamda hanjilaknaba taksinminabagi matam oire khalle maramdi mitai khaktana thengnaba lal oina India lainga na makhata na khanduna lehenba taravade Haujik kuki singi aranba tawriba singasi India laingang na makhata na sangthana yengduna lainabagi maram oirakpa yai maram kaya singasi leiba maram na state asigi yellow mi chingmi singnasu athuba matamda mitai singda sathariba lal asigi maram khangna punna lal thengnaminabada saruk yaba oina ngasigi India laingakta Manipur gi apunbagi saktam kaihanba yaroi haiba wafam kaya thamlaga taksinbana hena afaba oigane madu natrabade ani subada landarakadobadagi kanbada matam sangane